International Human Rights Day na lakpada irang asinamaram oiraga relief camp sing da changjafam loriba lanjenariba sing masa-masagi yumda hanjil hanbiu loinana Manipur faurga chatliba national highway sing Athubada Hangdokkadabani haina Human Rights Defender Hrd Manipur gi maike digi apel tawrakli ngasi Human Rights Defender Manipur gi kumja English singaniga kuntaruk ki calendar launch tawwa amadi Human Rights ka mari leinaba poster campaign haudokpaki thoram amada Manipur Press Club ki thangjing hall da pangthokhi thoram aduga mari leinana Hrd Manipur ki chairman Joy Chinga khamna phongdokhibada India ki constitution na piriba free movement freedom to speech ki chaba wahan thok Manipur miyamna phangba ngamdri masimakna irangi mingda miyamna national highway da Maning tamna chatpa ngamdri asigumba miyamna thengnariba khudong chadaba kaya asi koknanaba India leingakna hotnaba mathau tai National Highway thingbana maram oiraga mapan lamda mahai masen tamba yauna chathok chasen tawnaba hotnabada flight ki atongmal ka hena wangkhibana khudong chadaba kaya ama mayoknaribani miyamna thengnariba khudong chadaba asi koknanaba flight ki atongmal asi chada yangkhai hanthabiu hiramasigi matangda leingaki mari leinaba authority na Ministry of Civil Aviation da taksinduna thabakta onthoknanaba hotnagadabani amaromda Manipur gi miyamna ngasi fawba miyoibagi hak khongaungnabagi thodok sing leptana mayoknari thengnariba awaba sing asi International Human Rights Day na lakpada koknanaba lengakna hotnagadabani haina shu mahakna phongdokhi India government ki mathakta kona appeal tawjiri si national highway se freeway na se hangdokpi national highway da athing ma pi se koi chatba yadri ba si umthon ba aduga koi na saing mafam da koi mau bu jake su mori bu jake su chawchapur jake su jiri bu jake su koi gi Manipur da lai ba mi pung khuri mang na chatba ya ba ge ya ba pi ba koi mapan da lai ba satra mahiroi sing se hojik ti government na si lambi si hangdoktrabani na flight da pier si yang wang bai tare sigi si in the government na aviation ga tanaraga koi appeal tawuni ko 50% oi bi Sadra sing mahiroi sing idam ta khalaga aduga atei anaba ekwa koi passenger gi sing su mayam de low rate gi koi hande view hai sing appeal to yo ani subada IDP sing si mai gi mafam chaba magi hanagi mayum nu leiraga mayum da changan biro leitaraga mayum phadna sen biro India government su gyan ta biro adege koi sida khana sai nei ba koi kangnu masen si oina mu gyan ta ra koi hanagi ko nungsi chana na mu korp si koi na pamjai